Numida Thizilaklamado, Rishi Yumda Hanzilaktre, Lenado Jakthong Pam Kangdre, Wakala Madamu Mang Amadamu Tumile, Amuksupakat na Myun Chongi, Pungso Amamu Yingi, Imungi Miloi Namak Chak Pisakre, Madu Pauba Rishi Hanzilakte, Lenasu Chak Saning Drahiduna Charamde, Mana Tabak Loyanga Thorakpada, Banungan Manile Maga Mayai Kadada, Rishi Halaktamagi Jeremy. Banuna Wa matami tana sana basu yade Isu Angel do aingon phone torok laga yam kapami Karibu haibiru rabana Imo ebema magi wasum taki saibro Uthi yengone nangbo Angel gi mabung mana maga wa tana ro hairak lisei Kuire nangsu indi imagi wa Mani lei mana Ima aikhoina pangtong toragana hina phabo oiroi Angel dane phasana hangkisi kari haina bagino do Isu Angel na tanane, isu sanagi nupi amata yengwe. Mabok ay napamdaba amata yung sige mo ay bayaroy. Laina hainari do taranga risi na manghon na kaliba wakal nga kizaba pawi. Tasing na ma yung sige mo ay bada ket naman gani. Sing na harabadi ma yung sida saydang bini. Yung sige mating pang do na lay bini. Wari sana baduso ihak taram laga magi kada changkre. Pamung dehip langa wakalamada ung langa family. Ay ni yung sida sumlay adi. Sarang asay papayam lakani. Ay bo yung dalar sira ne. Natranga ay riyan na matiraga layra sira. Tamolo yung bada ay wafam sa hudok lagi. Ay yung sida layra roy. Muan manakta tamliba phone na lagtok langa lo yung bada kudakta call doki. Hello, Lina. Tamulo yung ba? How, kaidorangi? Tuma ba? Tumdrida, kaya hiningin ang mo. Haying iba ni Riandap na timina sira. Store do dagaso panglaplap na daba. Layong mado, sorong nga masang no handoi. Lina, nang si haibem indibo. Anam yam kali. Yung dida dumamang halagi ha bro. Mangaloy, ay nasi nagani. Abong mo chak mangay kigi. Abok yung famdo na kranati chani. Yung do samjilangane, barasan ram tawsi. Nanggi sumating oy na ba? Nanggi di ay napunsi supalaygi. Taning de tamolo yung ba? Ay na haise, amda chap mina sayi. Ay nga natholangi. Kay gino, nang na rent talaygin haise. Nupado na kidorangi. Ay la oroze. Kaysa tong di. Tamulo yung ba? Sir, bala na logano. Ahan mada ay na mahabo fataba misak oiraboy ningu ba ni? Adogo mo misak nate. Imong sige miyoy singdi tamoy loy na pale. Min ngusiloy na kangi. Ngasay do na ka rin. Ano di tongan mo afam ni? Layong mado sanggalay. Tongan bahay mo kayo. Ay ngunat sinang walot lamo. Ay kita mo yung masakti kasi pang masakang di. Kot tinunatang lafong nang nusin na di. Mapanda lukas ki konjal tari. Lina na wangang gito ramado liap laga wado tayo rai. Lo yung bagi wado taro dre ping nairi. Ay tamagi. Asi kakairam laga phone do kakre. Risilak na mani mapanda jento rai. Adobo risi di yaurak lamdi. Manilay ma lukas na chayra ga hari. Hozipong kya tare. Yade hai na thanam laga noi la ibani ne. Ngati mai bema. Sir do yam sawi. Hinak siyang ngawi. Ako'y laptak na sir gi manak talay zamani. Call tor ka daw so sir na phone lo ipasin ka ba duda. Imangay pakalam mani na pakupigin na lag pa ni. Manilay ma taptharanga. Abok tong krabani. Tahalan ko. Team mga purak laga magi kato malo. Manilay masusangkre, ngang na bayaroy, team bayaroy kang manina, mamao ibi maso upay lay tabani. Kaysa tao di hay badong makhang na magi kada changkre. Lukas to makko kapay nga. As team mapuro hay ba no kamay na. No'y maru ilagta na ba, ariyem ba da ibo. Team ba ngamjaroy. Lainado, Lukas managchang sila eh.
Danova. Ha? Sir do kadai leorino. Sidai khara chatli hotel am lai. Yamna budi laptaba aduda leori. Aiga chase. Lucas ngakna. Ha, ho, lao lo. Laina do magi kada prap changlanga phi macha amana makok to haifet kopi aduga thorakle. Lucas ka tauranga risina lai haiba mafam duna lai. Lucas to Mohammed nga nok langa gari da thawi. Wakhal dana. Sir sauramba sana nushi jari ba nupi sina so nushi se khanglo ne. Danak tanang bu themba lai. Pungdo tarama to helak labani ichik chikle. Marak ta gari budi thaunari. Risina lai hawi hari ba mafam duda laina bo poduna changakle. Chingna ba sa phawlo de aki ba sa poklo de. Risi manakta atheng bahing duda lakpada. Kari sukhanda changle e kaduda. Thong do hek hangtokpaga uri. Floor duda makhong du tingthok laga nga tharak tawna table duda mamit ushinduna laiba Risi. Lucas laina da changlaga yom chatlase hayo haina ingit pi. Laina do Lucas ta haifet yenglam laga Rishi na family ba manakta da tapna famtarai. Mamit ushinlaga adumak lay. Manakta mi lay haibagi sahum phangdabanara machi lengde laina sumunna yengi aduga tapna kaurai. Sir, atapa nungsiba khonjel thamoi da pali jimbal da khumdrabaso thamoi da di khumkre kaurakliba khonjel dogi pakhum. Rishi tapna mamit to pangthorak laga mamai do non khalaga yenglai. Laina da uirum mamit ani duna. Mikup ama khaktani nushini yenglamba mamai do lai thoklaga tapna hairei. Kidawla ino. Asuk thengla kansida. Kidawra. Oinaribra mataudo natraga tasengna sauribra. Laina Risi matauda momon noklui. Nokfet tawbado Risi na ura male. Mamai lai thoklaga lairambado phat lai silaga yenglai. Laina nokmi mamai thongdo hande. Hairei Risi da yenglaga. Khudong thiba kayada. Aibu ngakthok piriba. Aibu kanbiriba sargi nakta lakpada. Ahindi kaigi kidoiba. Kide. Rishi thamoido khangson sonthei. Warau ribani nupa magi thamoido. Themna trikhei phararoi. Lumtak tawba khonjel duna amuka swairei. Laano. Hello. Sir lo bala ini. Sir, you thai kaigi no ba? Rishi laina da yengba soknam hengamre. Nakana mada yenglaga khumi. You thaga wawa fai. Kaigi wari ba? Rishi laina da munna yenglaga. China fauri ba thamoi dogi marolo lakle. Bem, nang tasingna ahi wadu tararoidro. Ahi nang nushi. Nang buyam nushi. Nushi nanga sumaina lay bahona bra. Rishi nupa oiraso mapido tarakano sukya yadre. Sintarak lipido tingbangam hongda. Nang naibu sorry sidi. Nang na soroga ingona chaybado. Ay wai. Nang sorong madrahiba wakal sidagi. Ahin mo wakal amata khandi. Yumduda ay changlaktabani. Nang na sawki draina. Namangda ay gisakse oning mafaudi. Laina do Rishi na hairiba mayamdo tay. Adobo hairiba mayamdo gi pakhumdi pidi. Yam sathiba malaga kapchet poiramise kaigino sir. Asi hairaga laina ke sukhanda Rishi gi mapido taithoklui. Makhut macha duna lamlaga. Rishi do ingangakle. Harau sira kapsira laina gi mataudo. Ngakna hangze. Nangdo liba saktamse kaino. Laina nokmi mamai thongda Rishi bo yenglaga khumi. Ay sarda saudi lana sulaude. Sar uraga aina kaigi saudoino. Rishi angang machagum. Hayengsu cheroidro dude. Laina doi. Sar na haiba ilo haidai. Ay sar na haiba ingiba.
Sargi orderna aina thingam ta piraroi yumda halasi lao aibu kiraga aina haibado adu inbadudi aina pamdi kide ai sar kidi nisha su handre tawriba mayam sida so ngakli risi laina khodang do pai do da chingkali hangolo haina rishi laina bu pharaga mana khra nakna famalli phairi tawramba khonjel duna tapna hairi aina haiba yagi harandi nang aina nushi habasa nang yaradro nokmi ba mai thongdo hajik su handre rishi gi angang macha mat mama tawse uraga hena nushi ba gom su tawre nupi magi thamoi do karing ba amadi phauri yadoini ado aina haiba so sarna yagadra yani nang na haiba ai loini yani yu thakano wahine pirak tre pakhumdo risi makok tapna nomi hoi haibagum mit ani duna laina dagi mit fam di hongde sir yumda ngan halo ima sawan gano ai no shiradi yamna sa sawgano handamukti nokmi toraga makok to tapna muksanomi yu tharoi hayo tharoi andudi halase aina haibadi taroidro yumda hairo se hogoloba hojik se yam thengabani yumda chalaslo nushi bimana themada yaroidaba leiti rishi mayumda purakli hai khibo hai singado semnan sajin khibanati nushi ba phok khibani leina na rishibo haiba khudingsu ining khibani tamthibani haina nushiramdaba amaromda yeknabani haiba maksu yai mapa hat ki banu padugi machani mamaso thiba khangri asingma misaktugi machani lehnana nushiba phawruriba kari karam magun yawbano asuk sumat pahibadi thina su chairui sauning laduna chairu rabaso nganglu rabaso nushibadi phawri nupi magi thamoi daso taptai thaksilu rabani na samnaga purakli kada pusilaga irinjana phamalli phamungda laina leibaduda Lucas oido changaktre risi uraga Lucas ti noklabani atai di kada changkre Lucas na darsan do onsin laga hairi mai nushi jabi kaisa hekta yapote mai duna haibi inmasan darsan da sarna nai lerami bilen mako eramdagi nushi bada ngarok pusini ba wah haisini haying khaini na Miss Masa si puraga chatayare thawakase akhoina themadi mamit mana sangdoklaga khana ying aduga angagsina sardang kawbada yaraga laineba yumphau sine nupi gi tawba ngamba sakti haise imungse lan khadi lereko lan horakpa mige loi haldam angel chin tv du so hanatse manani hu ka mok tu myamse adu oiragana aino e queselesro angel se tukatche lu nana kok tholaga ne om tawjo chingma tonda ma kwe do saruk ne aduna fani pap su ko ni lai nu ge darsan nok laga serfawa nushi masa khangre ai single la leibase ikai ngom tawida hanadi sarari basifau single ni haidana khra chok thok saramani wakhal gase taning deba chak sa tho silaw puk tawar tawre guga si dore asomdana risi khra thakchilanga marai mapi oli aina haiba yani haraga ayumda pur ina tro aduga kemta su haidaba chalage hairo yaroi aying nongalaga amuk yarange ba ngasi thingi tumningi sarsa tomo chak sa charoi hai rishi makhong adu phamungda pura thangalanga manung lomda khra changsili sida tumla leina do khangpre khangi pakhat nairi yaroida adudi yaroi sar patharo ai chatlagi asi hairam nanga mamai fat haidok langa chatke tawbani rishina khudang do ta phairaga khangjing chingi nang hoji ai nushi haiduni sar nai bya ge haibani nushi de hai saidana haidra su khangi ai mu sawrga chatkhro nangna kapsu kafali
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯁꯥꯎꯍꯟꯗꯣꯔꯕ? ꯁꯥꯎꯒꯟꯕ ꯅꯨꯄꯥꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯔꯒ ꯑꯗꯨꯗꯤ ꯀꯔꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤ? ꯌꯥꯝ ꯂꯦꯝꯕ, ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯗꯕ, ꯌꯥꯝꯅꯁꯨ ꯐꯕ ꯂꯦꯝꯁꯅ ꯄꯥꯝꯃꯤ꯫ ꯔꯤꯁꯤꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯩꯁꯦ ꯁꯥꯎꯒꯟꯕ꯭ꯔꯥ? ꯇꯨꯝꯃꯨ, ꯍꯌꯦꯡ ꯍꯥꯏꯔꯒꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯃꯨ꯫ ꯁꯥꯔ, ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ, ꯃꯤꯅ ꯈꯪꯂꯒ ꯐꯖꯗꯦ꯫ ꯑꯩꯒꯤ ꯔꯨꯝꯗ ꯇꯨꯝꯕꯅꯤ, ꯀꯅꯥꯁꯨ ꯈꯪꯉꯣꯏ꯫ ꯂꯝꯍꯦꯟ ꯁꯅꯥ ꯑꯣꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦ, ꯂꯦꯝ ꯁꯅꯥ ꯑꯣꯏꯌꯣ ꯍꯥꯏꯕꯅꯤ꯫ ꯔꯤꯁꯤꯗꯣ ꯂꯣꯡꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯍꯥꯏꯔꯤꯗꯣ ꯈꯨꯝꯂꯝꯗꯦ꯫ ꯃꯈꯨꯠꯇꯨꯅ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯁꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯍꯤꯞꯊꯕꯗ꯫ ꯂꯩꯅꯥ ꯀꯟꯅ ꯌꯥꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯐꯃꯨꯡꯗ ꯅꯝꯂꯒ ꯇꯨꯒꯦ ꯇꯧꯕꯗꯨ ꯉꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯔꯤꯁꯤꯅ, ꯒꯨꯗ ꯅꯥꯏꯠ꯫ ꯈꯨꯠꯁꯦ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯅ ꯅꯪ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨ꯫ ꯎꯄꯥꯏ ꯂꯩꯇ ꯔꯤꯁꯤꯅ ꯇꯨꯝꯕ ꯉꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯕ ꯔꯤꯁꯤꯕꯨ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯤꯀꯨꯞ ꯈꯔꯁꯨ ꯂꯩꯊꯣꯛꯂꯨꯏ ꯂꯩꯅꯥꯗꯣ꯫ ꯌꯨ ꯊꯛꯆꯤꯜꯂꯨꯔꯕꯅꯤꯅ ꯀꯨꯏꯍꯧꯗꯦ ꯇꯨꯝꯊꯈꯤꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯔꯤꯁꯤ ꯐꯖꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯗꯨ ꯈꯪꯂꯕ ꯀꯥꯟꯗ ꯂꯩꯅꯥ ꯐꯥꯔꯤꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯁꯠꯇꯣꯛꯏ꯫ ꯋꯥꯍꯩ ꯑꯃ ꯁꯪꯕꯒꯨꯝ ꯇꯧꯏ, ꯁꯣꯔ ꯍꯣꯟꯗꯣꯛꯏ ꯂꯩꯅꯥ꯫ ꯔꯤꯁꯤꯕꯨ ꯐꯖꯅ ꯇꯨꯝꯍꯜꯂꯒ ꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯣ ꯂꯩꯅꯥ ꯂꯣꯌꯨꯝꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯔꯤꯁꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯄꯨꯡ 9 ꯇꯥꯗꯣꯔ ꯐꯥꯎꯕ꯫ ꯕ꯭ꯔꯤꯖꯤꯠꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯣꯐꯤꯁꯇꯁꯨ꯫ ꯔꯤꯁꯤꯒꯤ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯣ ꯈꯪꯕꯅꯤꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯂꯩꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯌꯨꯝꯕ ꯉꯟꯇꯥꯅ ꯂꯥꯛꯂꯒ ꯒꯦꯠ ꯃꯃꯥꯡꯗꯨꯗ ꯉꯥꯏꯔꯤ꯫ ꯒꯦꯠꯇ ꯂꯣꯌꯨꯝꯕ ꯂꯩꯍꯧꯏ ꯍꯥꯏꯕ ꯄꯥꯎꯗꯣ ꯃꯅꯤꯂꯩꯃꯗ ꯂꯨꯀꯥꯁꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯂꯩꯃ ꯒꯦꯠꯇ ꯊꯣꯛꯇꯨꯅ ꯂꯣꯌꯨꯝꯕꯕꯨ ꯀꯧꯏ꯫ ꯍꯩꯃ, ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯀꯩꯗꯧꯔꯦ? ꯆꯪꯉꯛꯎꯗꯅ ꯅꯪꯕꯣ꯫ ꯒꯦꯠ ꯃꯄꯥꯟꯁꯤꯗ ꯏꯕꯦꯝꯃ ꯉꯥꯏꯔꯤꯔꯣ? ꯍꯣꯏꯅꯦꯅꯦ, ꯂꯩꯅꯥꯅ ꯔꯦꯟ ꯑꯝꯇ ꯍꯪꯉꯨꯁꯦ ꯍꯥꯏꯕ ꯉꯁꯤꯁꯦ, ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯅꯤꯂꯩꯃ ꯉꯛꯅ, ꯔꯦꯟ ꯍꯥꯏꯕ? ꯀꯔꯤꯒꯤ ꯃꯥꯗꯤ? ꯂꯣꯌꯨꯝꯕꯗꯣ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ, ꯂꯩꯅꯥꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯕꯅꯤ꯫ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯗꯨ ꯅꯪꯕꯒꯤ ꯃꯊꯟꯇ ꯍꯤꯡꯕ ꯀꯤꯕꯅꯤ꯫ ꯅꯦꯅꯦ ꯍꯣꯏꯅꯁꯨ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯇꯧꯕꯤꯔꯤ ꯃꯇꯝ ꯈꯔꯗꯤ꯫ ꯃꯥꯁꯨ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯔꯦꯟꯇ ꯂꯩꯒꯦꯅ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯗ ꯂꯩꯁꯤꯁꯨ ꯌꯥꯗꯦ ꯃꯥꯅ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯅꯤꯂꯩꯃ ꯂꯣꯌꯨꯝꯕꯗꯗꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯅꯥꯗ ꯍꯥꯏꯔꯒꯦ ꯈꯟꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯛꯏ꯫ ꯏꯆꯦ, ꯅꯦꯅꯦꯗꯗꯤ ꯍꯥꯏꯗꯦꯗꯣ꯫ ꯑꯩ ꯋꯥꯔꯤ ꯁꯥꯔꯒꯦ, ꯑꯗꯣ ꯆꯪꯁꯤꯗꯅ ꯅꯪꯁꯨ꯫ ꯅꯦꯅꯦ, ꯌꯥꯔꯅꯤꯗ, ꯂꯩꯅꯥꯁꯨ ꯊꯣꯛꯑꯅꯤ, ꯑꯩ ꯁꯤꯗꯁꯨ ꯉꯥꯏꯔꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯦꯅꯦ ꯆꯪꯂꯒꯦꯀꯣ꯫ ꯍꯣꯏ ꯅꯦꯅꯦ, ꯑꯗꯣ ꯂꯩꯅꯥꯗꯣ ꯂꯣꯏꯔꯗꯤ ꯊꯣꯛꯂꯛꯑꯅꯨ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯅꯦꯅꯦ ꯍꯥꯏꯔꯒꯦ꯫ ꯂꯣꯌꯨꯝꯕꯗꯣ ꯂꯩꯍꯧꯔꯤ꯫ ꯋꯥꯈꯜ ꯏꯄꯛ ꯄꯛꯆꯤꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯒ ꯂꯩꯅꯥꯕꯨ ꯀꯧꯔꯒ ꯃꯅꯤꯂꯩꯃ ꯀꯥꯗ ꯆꯪꯉꯛꯏ꯫ ꯕꯦꯝꯃ, ꯏꯃꯥ꯫ ꯃꯅꯤꯂꯩꯃꯗꯣ ꯀꯣꯏꯊꯣꯛꯇꯦ ꯋꯥꯗꯨ ꯁꯠ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯈꯠꯂꯒ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕꯗꯣ ꯅꯪ ꯉꯥꯏꯍꯧꯔꯤ꯫ ꯔꯦꯟꯀꯤ ꯋꯥꯐꯝ ꯑꯃꯁꯨ ꯄꯜꯂꯤꯗ꯫ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣ ꯅꯪꯅ ꯔꯦꯟꯇ ꯂꯩꯅꯦꯅ ꯍꯥꯏꯔꯤꯁꯦ? ꯅꯪ ꯏꯃꯥꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕ꯭ꯔꯣ? ꯏꯆꯥꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯔꯁꯨ ꯏꯃꯥ ꯍꯥꯏꯒꯦ꯫ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯏꯕꯦꯝꯃ꯫ ꯂꯩꯅꯥꯗꯣ ꯑꯍꯥꯟꯕꯗ ꯔꯤꯁꯤꯒꯤ ꯋꯥꯐꯝꯂ ꯈꯜꯂꯨꯕꯅꯤ꯫ ꯔꯦꯟꯀꯤ ꯋꯥꯐꯝ ꯑꯣꯏꯔꯝꯕꯗ ꯁꯣꯔꯗꯣ ꯈꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯅꯤꯂꯩꯃꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯅ ꯂꯧꯗꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯑꯩ ꯀꯥꯎꯊꯣꯛꯂꯤ, ꯅꯤꯡꯁꯤꯡꯂꯔꯣꯏ꯫ ꯊꯧꯗꯣꯛꯇꯨꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯏꯃꯨꯡꯁꯤꯗ ꯑꯩ ꯋꯥꯈꯜ ꯐꯠꯇꯕ ꯑꯃꯠꯇ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯈꯜꯂꯝꯃꯤ, ꯂꯥꯟꯅ ꯂꯧꯔꯝꯃꯤ,
ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯏꯃꯨꯡꯁꯤꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯃꯤ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯔꯦꯟꯇ ꯂꯩꯒꯦꯅ ꯍꯥꯏꯔꯤꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯂꯥꯞꯅ ꯂꯩꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯃꯈꯥ ꯇꯥꯒꯅꯨ ꯆꯠꯂꯣ ꯅꯪꯒꯤ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯂꯣꯌꯨꯝꯕꯅ ꯉꯥꯏꯍꯧꯔꯕꯅꯤ ꯃꯥꯕꯨ ꯊꯤꯜꯍꯜꯂꯣ ꯑꯗꯨꯒ ꯅꯪꯅꯦ ꯔꯦꯟ ꯊꯤꯕ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯏꯃꯥꯕꯨ ꯁꯥꯎꯍꯟꯒꯅꯨ ꯕꯦꯝꯃ ꯅꯪꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯆꯠꯄꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯂꯧꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯅꯤ ꯂꯩꯃꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯂꯩꯅꯥ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯉꯥꯏꯔꯒꯦꯇ ꯂꯥꯛꯑꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯩꯅꯥꯗꯣ ꯕꯦꯒꯇꯣ ꯄꯥꯏꯈꯠꯂꯒ ꯊꯣꯛꯂꯛꯂꯦ ꯃꯥꯁꯨ ꯏꯇꯟ ꯇꯟꯅ ꯔꯤꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯣ ꯄꯨꯡ 10 ꯇꯥꯒꯗꯧꯔꯦ ꯅꯣꯡꯁꯨ ꯇꯥꯔꯝꯃꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯣ ꯅꯨꯃꯤꯠ ꯊꯣꯛꯇꯕꯅ ꯄꯨꯡꯗꯤ ꯉꯟꯕ ꯃꯥꯜꯂꯕꯁꯨ ꯊꯦꯡꯂꯕꯅꯤ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯒꯨꯝ ꯄꯥꯡꯅꯤꯡꯗꯒꯨꯝ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯤꯠ ꯍꯦꯛ ꯄꯥꯡꯕꯒ ꯂꯩꯅꯥ ꯍꯥꯟꯅ ꯎꯔꯛꯏ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯇꯞ ꯇꯥꯅ ꯉꯥꯎꯈ꯭ꯔꯕꯁꯨ ꯀꯥꯎꯗꯕ ꯃꯥꯜꯂꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯥꯗꯨ ꯃꯃꯣꯟ ꯅꯣꯛꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯍꯥꯟꯅ ꯀꯨꯝꯊꯈ꯭ꯔꯦ ꯇꯥ ꯉꯍꯥꯟꯒꯩꯅ ꯍꯦꯛ ꯍꯧꯒꯠꯄꯒꯤ ꯃꯥꯒꯤ ꯃꯊꯧ ꯋꯥꯛ ꯑꯥꯎꯠ ꯇꯧꯕꯅꯤ ꯉꯁꯤꯅ ꯂꯩꯅꯥ ꯎꯅꯤꯡꯕꯅ ꯍꯦꯟꯕꯒꯤꯔꯥ ꯀꯤꯠꯆꯟꯗ ꯃꯆꯤꯟꯐꯥꯎ ꯁꯦꯡꯗ꯭ꯔꯤꯕ ꯃꯥꯅ ꯆꯪꯈ꯭ꯔꯦ ꯂꯩꯅꯥꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯀꯞꯂꯤꯕ꯭ꯔꯥ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯎꯍꯧꯔꯗꯨꯅ ꯃꯃꯥꯒꯤ ꯃꯇꯧꯗꯣ ꯇꯞꯅ ꯍꯪꯂꯛꯏ ꯆꯤꯡꯅꯔꯗꯨꯅ ꯏꯃꯥ ꯃꯅꯤ ꯂꯩꯃ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯐꯤꯖꯤꯗꯣ ꯊꯥꯅꯈ꯭ꯔꯦ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯋꯥꯗꯣ ꯈꯣꯏꯃ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯞꯄꯤꯗꯨꯕꯣ ꯃꯅꯤ ꯂꯩꯃꯗꯣ ꯁꯥꯎꯅꯤꯡꯕ ꯈꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯗꯣ ꯔꯦꯟꯇ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤ ꯀꯩꯒꯤ ꯃꯥꯗꯤ ꯑꯦꯟꯖꯦꯜꯒꯅꯦ ꯑꯣꯐꯤꯁꯇ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯩ ꯑꯉꯥꯡꯁꯤꯗ ꯂꯥꯟꯅ ꯂꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯑꯉꯥꯡꯁꯤ ꯅꯪꯅ ꯑꯣꯐꯤꯁꯇ ꯄꯨꯔꯒ ꯑꯦꯟꯖꯦꯜꯒ ꯈꯠꯅꯕ꯭ꯔꯣ ꯑꯕꯣꯛꯇ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ ꯀꯨꯊꯤ ꯌꯦꯡꯗꯦꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯅꯦ ꯅꯪꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯏꯃꯥ ꯑꯦꯟꯖꯦꯜꯒꯤ ꯋꯥꯗꯣ ꯏꯃꯨꯡꯁꯤꯗ ꯁꯥꯟꯅꯔꯣꯏꯁꯤꯕ ꯃꯥꯒꯤ ꯂꯝꯆꯠꯇꯣ ꯑꯕꯣꯛꯅ ꯈꯪꯗ꯭ꯔꯗꯤ ꯎꯠꯀꯦ ꯑꯕꯣꯛꯇꯁꯨ ꯑꯩꯅ ꯆꯤꯟꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗ꯭ꯔꯗꯤꯅꯦ ꯃꯃꯤꯠꯃꯛ ꯎꯍꯟꯒꯦ ꯑꯗꯨꯒ ꯃꯥꯅ ꯔꯦꯟ ꯀꯥꯏꯅ ꯃꯉꯣꯟꯗ ꯀꯅꯥꯅ ꯔꯦꯟ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯗꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯆꯠꯈ꯭ꯔꯕꯅꯤ ꯂꯣꯌꯨꯝꯕꯒ ꯔꯤꯁꯤꯗꯣ ꯁꯥꯎꯅꯤꯡꯂꯛꯂꯤ ꯂꯣꯌꯨꯝꯕꯕ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯃꯅꯤ ꯂꯩꯃꯗꯣ ꯃꯆꯥꯅ ꯂꯩꯅꯥ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯦꯟꯖꯦꯂꯤꯅꯥꯅ ꯃꯃꯧ ꯑꯣꯏꯕꯕꯨꯗꯤ ꯂꯩꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯥ ꯋꯥ ꯉꯥꯡꯗꯕꯅꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯅꯤ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯄ꯭ꯂꯥꯟꯅ ꯔꯤꯁꯤꯒ ꯑꯍꯤꯡ ꯑꯃ ꯂꯩꯔꯨꯕ ꯑꯗꯨꯅ ꯆꯦꯜꯂꯦ ꯍꯥꯏꯅ ꯁꯟꯗꯣꯛꯈꯤꯕꯅ ꯑꯦꯟꯖꯦꯂꯤꯅꯥꯗ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯕꯅꯤ ꯁꯣꯝꯗꯅ ꯂꯩꯅꯥ ꯔꯦꯟ ꯊꯤꯕ ꯆꯠꯁꯦ ꯌꯥꯗ꯭ꯔꯦ ꯄꯥꯔꯤꯇꯣꯟ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯅꯣꯡ ꯊꯣꯛꯄ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯦ ꯍꯥꯏꯅ ꯀꯦꯐꯦ ꯑꯃꯗ ꯆꯪꯉꯛꯏ ꯂꯣꯌꯨꯝꯕꯗꯤ ꯂꯩꯅꯥꯅ ꯇꯧꯔꯤꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤ ꯀꯩꯅꯣ ꯆꯠꯀꯗꯕꯅ ꯆꯠꯇꯦ ꯅꯪꯕꯨ ꯔꯦꯟ ꯊꯤꯁꯦꯅ ꯍꯥꯏꯗꯥꯏ ꯀꯣꯟꯅ ꯊꯤꯔꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯅꯥꯅ ꯑꯃꯨꯛ ꯀꯤꯍꯜꯂꯛꯑꯒꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯁꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯍꯩꯇꯕ꯭ꯔꯣ ꯅꯪ ꯑꯇꯩꯗ ꯍꯥꯏꯔꯗ꯭ꯔꯁꯨ ꯅꯪꯒꯤ ꯋꯥ ꯇꯥꯅꯐꯝ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯝꯗꯤ ꯑꯩ ꯑꯣꯏꯍꯜꯂꯨꯕ ꯂꯩꯅ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯑꯩ ꯋꯥ ꯂꯣꯠꯇꯤ ꯅꯪꯅ ꯏꯃꯥꯗ ꯑꯩ ꯔꯦꯟ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯅꯦꯅꯦꯅ ꯌꯥꯗ꯭ꯔꯤꯔꯣ ꯃꯣꯏ ꯏꯃꯨꯡꯒ ꯅꯪꯁꯦ ꯄꯨꯔꯥ ꯁꯨꯝꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯏꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯨꯡꯗꯣ ꯀꯔꯝꯕ ꯏꯃꯨꯡꯅꯣ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯏꯃꯨꯡꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯅꯪ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯃꯣ ꯁꯥꯔꯪ ꯃꯅꯨꯡꯅꯤ ꯈꯪꯅ ꯈꯪꯅ ꯅꯪ ꯃꯐꯝꯗ ꯂꯩꯕꯗ ꯑꯀꯤꯕ ꯐꯥꯎꯗꯦ ꯆꯤꯡꯅꯕꯁꯨ ꯂꯩꯇꯦ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯔꯥꯜ ꯂꯩꯇꯕ ꯃꯣꯏꯗ ꯑꯩꯅ ꯌꯦꯛꯅꯕ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯒꯗ꯭ꯔꯥ ꯃꯤꯐꯠꯇꯗꯣ ꯌꯨꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯌꯥꯅꯗꯦ ꯃꯥꯒꯤ ꯂꯝꯆꯠꯇꯨꯐꯥꯎ ꯏꯃꯨꯡꯗꯨꯅ ꯈꯪꯗꯕꯅꯤ ꯐꯠꯇꯕ ꯃꯥꯗꯤ ꯃꯤꯔꯛꯇ ꯂꯩꯕ ꯉꯝꯗꯅ ꯂꯩꯔꯤꯁꯤꯅꯤ
ꯃꯥꯒꯤ ꯗ꯭ꯔꯃꯥ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯗ꯭ꯔꯃꯥ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯪꯅ ꯉꯝꯕ꯭ꯔꯣ ꯃꯥ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯉꯛꯂꯤꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯦ ꯁꯨꯛꯌꯥ ꯌꯥꯗꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯌꯨꯝꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯁꯤꯟꯅꯔꯝꯕꯗꯨꯅꯤ ꯑꯩꯉꯣꯟꯗꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯗꯕ ꯑꯩꯗꯤ ꯅꯪꯅ ꯊꯥꯖꯕꯤꯗꯦ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯌꯥꯔꯦꯕ ꯇꯣꯛꯑꯁꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯄꯨꯝꯅꯧ ꯅꯧꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃ ꯄꯥꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝꯇꯒ ꯈꯪꯗꯦ ꯑꯕꯨꯡꯉꯣ ꯈꯛꯀꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯂꯣꯌꯨꯝꯕ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯅꯥ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯩꯒꯤꯗꯤ ꯈꯟꯗꯕ꯭ꯔꯣ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯍꯜꯂꯒꯦ ꯇꯧꯔꯒꯦ ꯑꯩꯗꯤ ꯂꯩꯅꯥ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯂꯣꯌꯨꯝꯕꯗ ꯐꯠ ꯌꯦꯡꯂꯛꯄꯗ ꯂꯣꯌꯨꯝꯕꯒꯤ ꯇꯨꯡꯗ ꯔꯤꯁꯤꯅ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯀꯥꯔꯟ ꯆꯟꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕ ꯎꯔꯨꯔꯦ ꯂꯩꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯌꯥꯝ ꯄꯥꯈꯠꯄ ꯃꯇꯧꯅꯤ ꯃꯃꯥꯏꯗꯣ ꯂꯣꯌꯨꯝꯕꯒꯤ ꯃꯔꯨꯝꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯔꯤꯁꯤ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯏ ꯂꯩꯅꯥ ꯋꯥꯈꯜꯗ ꯑꯁ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯑꯁꯤꯅ ꯀꯩꯗꯧꯔꯦ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯍꯜꯂꯁꯤꯔꯥ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ ꯉꯥꯏꯔꯤ ꯍꯜꯂꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ ꯂꯩꯅꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯃꯥꯏꯗꯨꯁꯨ ꯍꯥꯏꯐꯦꯠ ꯈꯨꯝꯃꯤ ꯂꯣꯌꯨꯝꯕꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯍꯧꯒꯠꯂꯣꯕ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯂꯩꯅꯥ ꯂꯣꯌꯨꯝꯕꯕꯨ ꯆꯤꯡꯈꯠꯂꯤ ꯆꯠꯂꯁꯦꯕ ꯑꯁ ꯑꯝꯇ ꯍꯧꯒꯠꯂꯣꯁꯦ ꯂꯣꯌꯨꯝꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯝ ꯀꯣꯌꯦꯡꯗꯤ ꯌꯦꯡꯉꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯔꯤꯁꯤ ꯂꯩꯕꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ ꯂꯩꯅꯥ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯃꯥꯏꯗꯨ ꯈꯜꯂꯒ ꯔꯤꯁꯤꯒꯗꯣ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯔꯤꯁꯤꯗꯤ ꯂꯩꯅꯥꯗ ꯆꯥꯗꯧꯒꯤ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯅꯛꯄ ꯎꯄꯥꯜꯗ ꯎꯔꯤꯅ ꯇꯥꯡꯖꯩ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯅꯛꯄ ꯑꯔꯥꯞꯄ ꯍꯥꯏꯕꯗꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯅ ꯊꯃꯣꯏ ꯃꯥꯒꯤ ꯃꯤꯠꯅꯁꯨ ꯎꯕ ꯉꯝꯗꯕ ꯈꯨꯠꯅꯁꯨ ꯁꯣꯛꯀꯦ ꯐꯪꯗꯕ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯏꯅ ꯆꯥꯡ ꯑꯣꯟꯕꯁꯨ ꯌꯥꯗꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯅꯤ ꯎꯔ ꯎꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯁꯨ ꯅꯛꯅ ꯂꯩꯔꯒ ꯍꯦꯜꯂꯤ ꯌꯦꯡꯅꯤꯡꯕꯁꯨ ꯉꯁꯥꯏ ꯀꯦꯐꯦꯗ ꯊꯦꯡꯅꯈꯤꯕꯗꯒꯤ ꯔꯤꯁꯤ ꯂꯩꯅꯥꯒ ꯎꯅꯗ꯭ꯔꯤ ꯃꯈꯨꯝ ꯅꯠꯇꯅ ꯆꯨꯕ ꯅꯣꯡ ꯃꯇꯝ ꯅꯠꯇꯅ ꯅꯣꯡꯃꯁꯨ ꯀꯔꯤ ꯀꯔꯝꯕ ꯃꯥꯒꯤ ꯏꯍꯨꯜꯅꯣ ꯅꯨꯃꯤꯗꯥꯡꯗ ꯃꯅꯤꯡꯇꯝꯅ ꯍꯦꯛ ꯆꯨꯔꯤ ꯂꯩꯅꯥ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠ ꯃꯆꯥꯗꯣ ꯇꯤꯡꯊꯣꯛꯂꯒ ꯅꯣꯡꯒꯤ ꯏꯁꯤꯡ ꯇꯥꯔꯛꯄꯗꯣ ꯁꯥꯟꯅꯔꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯋꯥꯈꯜꯗꯤ ꯑꯃꯗꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯛꯂꯤꯕꯗꯣ ꯀꯜꯂꯝꯕ ꯅꯣꯡꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯞꯊꯔꯛꯂꯤ ꯂꯩꯅꯥꯅ ꯃꯪꯂꯒ ꯂꯩꯔꯝꯕꯗꯣ ꯅꯣꯡ ꯍꯥꯡꯂꯛꯄꯗꯨꯗ ꯇꯤꯛꯊꯣꯛꯂꯝꯕ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯒ ꯑꯃꯝꯕ ꯑꯇꯤꯌꯥꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ Rain, rain, come today again. Little girlfriend love to say, Rain, rain, come again. ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯅꯥꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯏ